Moreda driver amasung handyman purakpada senabasing March 12 faubagi manungda sairak pigadabane. MMWO pawasi ngarang nungthil fongkiba kangla pau sedagi lokhatsabane. Moreda driver amasung handyman purakpada senabasing March 12 faubagi manungda faraga sairak pidrabade akanba khongjang hauragani haina Manipur Maitai Pangal Welfare Organization MMWO gi president Boboy Kori Mayumna ngarang hatada laiba MMWO gi office ta paumi singa unabada phongdokre. Paumi singa unabadu Boboy na makata kibada tha tara helaglaba lan asida center na su khudong saba khara lauraga haibagi mawongda yengduna leirakle. Manipur leingang na su semgat sagat pagi thabakta Maitai Pangal sing sisinaraga ningthi na ngaksel thorang paikhat pidabana Maitai Pangal awaphamda taduna lakle. Maitai Pangal ani tamthina purakpagi matangda kuki singnasu athubada maram sengdorakadabane. Haujik thogliba lan asida Maitai Pangal hiram amatada saruk yade. Kuki singna Maitai Pangal su lal asida saruk yahaninglagana aseng bahairaklo. Kuki khul manakta leiriba Maitai Pangal pumnamak thadok piraklo makha taba yengnarasi haikhe.